Hi everyone, ngasidi vlog oina tawrake video se ado khoi che ogai da chattuine boko adugi vlog macham sum memory oina bunamge na tawbune khoi thawlakpo hore yum dagi namaktre boko adum lambi sidagi namba dum hore khoi che dum khara thawlake chappa khara hawste dum namase na yum dagi namaktre boko do khoi se uri pok yore tuga chak lai gi se na tawri ꯑꯗꯨꯅ ꯈꯔ ꯇꯣꯡꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯈꯔ ꯇꯣꯡꯕ ꯃꯥꯜꯂꯦ ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯂꯧꯁꯜꯂꯦ ꯃꯔꯨꯗꯤ ꯑꯗꯨꯝ ꯐꯖꯔꯦꯕꯀꯣ ꯁꯤ ꯈꯔ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯑꯗꯨꯝ ꯆꯨꯞꯄ ꯍꯧꯔꯦ ꯐꯤꯁꯦ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕꯀꯣ ꯁꯨꯝ ꯂꯥꯛꯑꯦ ꯕꯖꯥꯔ ꯌꯧꯁꯜꯂꯛꯑꯦ ꯕꯖꯥꯔꯗꯁꯨ ꯁꯨꯝ ꯃꯔꯨ ꯑꯇꯣꯡꯕ ꯁꯨꯝ ꯌꯥꯎꯕ ꯈꯣꯠꯄꯅ ꯑꯗꯨꯝ ꯌꯦꯡꯉꯦꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯀꯩꯊꯦꯜ ꯌꯧꯔꯦ ꯏꯃꯥ ꯀꯩꯊꯦꯜ ꯌꯧꯕꯗꯒꯤꯗꯤ ꯁꯥꯃꯨ ꯃꯈꯣꯡꯁꯨ ꯌꯧꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯔꯣꯝ ꯌꯨꯝ ꯆꯨꯝꯅ ꯑꯗꯨꯝ ꯍꯥꯏꯊꯈ꯭ꯔꯅꯤ ꯋꯥꯍꯦꯡ ꯂꯩꯀꯥꯏꯁꯤꯗꯩꯗꯤ ꯄꯨꯔꯥ ꯏꯁꯇ꯭ꯔꯦꯠꯇꯅꯤ ꯍꯥꯏꯊꯈꯤꯗꯣꯏꯁꯦ ꯂꯣꯏꯔꯦ ꯑꯩ ꯁꯛꯀꯁꯦ ꯌꯧꯅꯦ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄꯒꯤ ꯀꯩꯁꯥꯝꯄꯥꯠ ꯌꯧꯔꯦ ꯀꯩꯁꯥꯝꯄꯥꯠꯇ ꯑꯃꯨꯛ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯃꯨꯛ ꯑꯣꯏꯔꯦ ꯊꯦꯡꯉꯀꯥꯟꯁꯤꯗ ꯑꯃꯨꯛ ꯇꯧ ꯂꯩꯔꯦ ꯁꯥꯟꯅꯄꯣꯠ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯃꯨꯛ ꯈꯔ ꯊꯧꯙꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯆꯨꯍꯤꯡ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯈꯤꯁꯦꯅ ꯑꯃꯨꯛ ꯄꯜ ꯂꯩꯔꯦ ꯑꯗꯩꯁꯤꯗ ꯑꯌꯨꯛꯀꯤꯁꯨ ꯀꯩꯝ ꯆꯥꯔꯛꯇꯕ ꯉꯁꯤꯁꯦ ꯑꯗꯨꯗꯨꯒꯤ ꯆꯨꯍꯤꯡ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯆꯤꯟꯈ꯭ꯔꯗꯤ ꯐꯔꯦꯗꯅ ꯂꯝꯁꯨ ꯁꯥꯡꯅ ꯆꯠꯇꯣꯏꯅꯦꯅ ꯁꯨꯃꯥꯏꯅ ꯊꯛꯆꯤꯜꯂꯦ ꯑꯃꯨꯛ ꯊꯧꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯁꯤꯡꯖꯃꯩ ꯕꯖꯥꯔ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯄꯟꯗꯕꯤꯗ ꯏꯁꯇ꯭ꯔꯦꯠꯇ ꯊꯧꯈ꯭ꯔꯅꯤ ꯆꯠꯇꯣꯏꯁꯦ ꯑꯗꯨꯝ ꯈꯔ ꯂꯥꯞꯄꯦꯕꯀꯣ ꯑꯗꯒꯤꯗꯤ ꯑꯩꯅ ꯅꯥꯀꯩꯁꯦ ꯌꯥꯝ ꯏꯪꯉꯦꯅ ꯐꯖꯕ ꯊꯤꯕ ꯇꯣꯛꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯨꯞꯁꯜꯂꯦ ꯀꯣꯛꯀꯁꯦ ꯁꯛꯇꯤ ꯂꯣꯏꯔꯦ ꯁꯨꯝ ꯂꯥꯛꯄꯅ ꯍꯤꯌꯥꯡꯊꯥꯡ ꯌꯧꯁꯤꯜꯂꯛꯑꯦ ꯎꯆꯤꯟꯅꯥꯆꯤꯟꯅꯗꯤ ꯍꯤꯌꯥꯡꯊꯥꯡꯒꯤ ꯊꯣꯡ ꯂꯥꯟꯗꯧꯔꯦ ꯊꯣꯡꯁꯦ ꯂꯥꯜꯂꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯂꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯂꯥꯏꯁꯪꯁꯨ ꯑꯥꯗ ꯂꯩꯔꯦ ꯍꯤꯌꯥꯡꯊꯥꯡꯒꯤ ꯁꯨꯝ ꯍꯥꯏꯊꯈ꯭ꯔꯦ ꯁꯨꯝ ꯂꯥꯛꯄꯅ ꯁꯥꯃꯨꯔꯧ ꯌꯧꯁꯤꯜꯂꯛꯑꯦ ꯁꯥꯃꯨꯔꯧꯒꯤ ꯃꯆꯨ ꯍꯣꯟ ꯃꯄꯥ ꯌꯧꯔꯛꯑꯦꯕꯀꯣ ꯃꯆꯨ ꯍꯣꯟꯒꯤ ꯁꯛꯇꯝꯁꯦ ꯎꯠꯂꯛꯀꯦ ꯇꯨ ꯑꯆꯥꯄꯣꯠ ꯈꯔ ꯂꯧꯒꯦꯅ ꯃꯌꯥꯡꯋꯥꯟ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯣ ꯀꯔꯤ ꯂꯧꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯑꯅꯥꯕꯒꯤꯅꯤꯅ ꯁꯨꯝ ꯆꯥꯒ ꯊꯛꯄ ꯌꯥꯕ ꯑꯆꯝꯕ ꯈꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯧꯔꯦ ꯑꯗꯣ ꯌꯨꯝꯗꯒꯤꯗꯤ ꯐꯖꯅ ꯅꯝꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯦꯔꯨꯝ ꯄ꯭ꯂꯦꯠ ꯑꯗꯨꯝ ꯁꯥꯒꯤ ꯑꯃꯁꯨ ꯂꯧꯔ ꯄꯨꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯦ ꯃꯌꯥꯝ ꯁꯦꯡꯃꯥꯏꯖꯤꯡ ꯌꯧꯔꯦ ꯁꯦꯡꯃꯥꯏꯖꯤꯡ ꯌꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯂꯝꯕꯤ ꯑꯃ ꯎꯠꯂꯛꯀꯦ ꯁꯤꯅ ꯀꯣꯝꯂꯥꯈꯣꯡ ꯆꯪꯐꯝ ꯂꯝꯕꯤꯅꯦꯕꯀꯣ ꯁꯦꯡꯃꯥꯏꯖꯤꯡ ꯊꯣꯡꯁꯦ ꯂꯥꯜꯂꯅꯤ ꯑꯗꯒꯤ ꯌꯥꯝ ꯀꯨꯏꯅ ꯆꯠꯇꯕꯤꯗ ꯑꯗꯨꯝ ꯌꯧꯔꯅꯤ ꯌꯧꯔꯦ ꯋꯥꯕꯒꯥꯏ ꯀꯗꯥꯗꯤ ꯆꯪꯐꯝ ꯌꯧꯔꯦ ꯁꯨꯝ ꯆꯪꯁꯤꯟꯈ꯭ꯔꯅꯤ ꯐꯖꯗ꯭ꯔꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤ ꯆꯪꯐꯝꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯌꯧꯔꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯈꯣꯏꯗꯥꯖꯅ ꯐꯖꯅ ꯅꯝꯕꯤꯔꯝꯗ꯭ꯔꯦ ꯃꯥꯏꯁꯤꯕꯨ ꯐꯖꯅ ꯎꯔꯝꯗ꯭ꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯆꯠꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯆꯪꯉꯣ ꯆꯪꯁꯤ ꯌꯥꯗ꯭ꯔꯦ ꯁꯤ ꯌꯦꯟꯁꯤꯅ ꯑꯩ ꯌꯥꯝ ꯂꯣꯏꯅꯤꯡꯉꯤꯁꯦ ꯖꯦꯜ ꯑꯀꯨꯞꯄꯤ ꯌꯧꯁꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯌꯦꯟꯁꯦ ꯊꯣꯡꯉꯦ ꯗꯗꯥꯒ ꯇꯧꯔꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯤꯁꯨ ꯏꯔꯣꯜꯂꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯄꯥꯟ ꯅꯨꯡꯁꯥ ꯌꯥꯔꯒ ꯆꯥꯔꯁꯦꯅ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯟꯗꯦꯕꯀꯣ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯟꯗ꯭ꯔꯕꯅꯤꯅ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯆꯥꯔꯁꯦꯅ ꯆꯥꯔꯦ ꯆꯠꯇꯣꯏ ꯍꯥꯏ ꯇꯧꯔꯣ ꯆꯠꯇꯣꯏ ꯍꯥꯏ ꯇꯧꯔꯣ ꯃꯥ ꯀꯔꯤ ꯃꯤꯌꯦꯡꯅꯣ ꯑꯗꯨꯗꯤ
ꯆꯥꯛ ꯆꯥꯕ ꯍꯧꯗꯣꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯈꯤꯒꯦ ꯑꯃꯨꯛ ꯂꯝꯖꯥꯎꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯊꯔꯛꯑꯦ ꯅꯨꯃꯤꯠ ꯇꯥꯈꯤꯗꯣꯔꯦ ꯇꯨ ꯃꯌꯥꯝ ꯏꯅꯦ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯗꯤ ꯅꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯏꯄꯥꯝꯂꯣꯝꯗꯁꯨ ꯑꯃꯨꯛꯇꯪ ꯂꯥꯛꯏꯉꯩꯁꯤꯗ ꯆꯪꯉꯨꯁꯦꯅ ꯑꯩꯈꯣꯏꯁꯦ ꯍꯥꯏꯊꯔꯛꯏꯅꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏ ꯂꯝꯖꯥꯎꯒꯤ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏ ꯏꯁꯤꯡꯒꯤ ꯌꯥꯝ ꯁꯣꯛꯄ ꯆꯠꯂꯝꯃꯤ ꯄꯣꯠꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯗꯣꯔꯦ ꯂꯝꯕꯤꯁꯦ ꯅꯧꯅ ꯁꯦꯝꯕ ꯂꯝꯕꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯊꯣꯡꯒꯥꯟꯒꯁꯦ ꯁꯣꯝꯂꯣꯝꯗ ꯐꯥꯠꯂꯛꯄꯗ ꯉꯥꯏꯔꯤꯕꯒꯤ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯁꯦꯝꯗ꯭ꯔꯤꯕꯅꯦ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯨꯀꯣ ꯕꯕꯥꯁꯨ ꯁꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯌꯨꯝ ꯌꯧꯔꯦ ꯑꯉꯥꯡꯈꯩꯁꯨ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯃꯧꯗꯒꯤ ꯅꯨꯄꯥ ꯃꯆꯥꯗꯒꯤ ꯀꯩꯗꯒꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯁꯦ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯌꯨꯝꯗ ꯌꯧꯔꯦ ꯑꯗꯣ ꯉꯥꯅꯨ ꯊꯣꯡꯉꯤ ꯀꯟꯅ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯅꯤ ꯌꯧꯁꯜꯂꯛꯄꯩ ꯚꯤꯗꯤꯑꯣꯗꯤ ꯅꯝꯍꯧꯗ꯭ꯔꯦ ꯉꯥꯅꯨ ꯊꯣꯡꯕ ꯂꯣꯏꯔꯒ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯅꯝꯃꯛꯀꯗꯣꯏꯅꯦ ꯏꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯉꯥꯅꯨ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯒꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤ ꯆꯥꯔꯅꯤ ꯁꯤꯗꯅ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯒ ꯉꯥꯅꯨ ꯊꯣꯡꯕꯒ ꯇꯧꯔ ꯆꯥꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯛꯁꯦ ꯑꯃꯨꯛ ꯆꯥꯈꯤꯒꯦ ꯆꯥꯔꯝꯗꯥꯏ ꯁꯦꯛꯇꯝꯗꯨꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯉꯔꯥꯡ ꯃꯥꯏ ꯃꯝꯇꯣꯟꯅ ꯑꯩꯈꯣꯏ ꯉꯁꯤ ꯍꯥꯏꯊꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯉꯔꯥꯡ ꯄꯨꯊꯈ꯭ꯔꯕꯅꯦꯕꯀꯣ ꯁꯤꯗ ꯂꯩꯔꯝꯃꯦ ꯕꯕꯥꯒ ꯗꯗꯥꯒꯁꯨ ꯁꯨꯃꯥꯏꯅ ꯆꯥꯔꯦ ꯃꯧꯁꯨ ꯁꯤ ꯂꯩꯔꯦ ꯏꯃꯥꯁꯨ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯁꯨ ꯁꯨꯃꯥꯏꯅ ꯏꯀꯣꯏ ꯀꯣꯏꯅ ꯑꯗꯨꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯝ ꯆꯥꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯌꯥꯒ ꯆꯥꯕꯗꯣ ꯈꯛꯇꯪ ꯎꯠꯂꯛꯑꯒꯦꯀꯣ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕ꯭ꯔꯥ ꯌꯣꯡꯆꯥꯛ ꯃꯔꯨ ꯅꯨꯃꯤꯠꯅ ꯅꯪ ꯃꯍꯤ ꯈꯤꯇꯪ ꯍꯩꯖꯜꯂꯣ ꯑꯗꯨꯗꯣ ꯏꯔꯣꯝꯕꯗ ꯍꯥꯎꯅꯕ ꯍꯥꯎꯋꯦ ꯅꯍꯥꯟꯁꯨ ꯃꯧꯁꯦ ꯅꯨꯃꯤꯠꯇ ꯁꯨꯇꯤ ꯆꯠ ꯍꯥꯏꯕ ꯆꯥꯕ ꯃꯉꯥꯅꯤ ꯃꯀꯟꯅꯦ ꯃꯌꯥꯝ So nice. 또 난 카피동 잡으러 하자나 싸우고 아이디 난 하빠카드니까 숟갈을 내려도 하빠카드면 돼. 안녕. 꾸꾸 꾸꾸. 자, 뚜뚜 지영자. 지영. 신타야 또 먹어. 아니야. 쪄야 되나? 야. 흡수 됐거니네. 나와람 여우래. 너 농당이 짝짜리 농식이야도. 하양 이제 뭐 먼저 내가 뭐 올라게 보면 그냥 끝났. ꯃꯌꯥꯝ ꯀꯨꯕꯤ ꯂꯩ ꯃꯌꯥꯝꯁꯦ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯏꯄꯥꯝꯒꯤ ꯏꯃꯥ ꯍꯣꯏꯒꯤꯅꯦ ꯁꯣꯝꯗꯁꯨ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯅꯦ ꯇꯨ ꯌꯥꯝꯗ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯂꯒꯦꯅ ꯂꯣꯏꯁꯜꯂꯦ ꯑꯗꯨꯝ ꯑꯌꯨꯛꯁꯤꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯒꯦꯅ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯁꯣꯝꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯣꯝꯗꯅ ꯑꯃꯤ ꯀꯥꯞꯄꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯋꯥꯏ ꯊꯔꯥꯛ ꯃꯈꯜ ꯑꯃꯅꯤ ꯁꯤꯅ ꯑꯃꯨꯛ ꯍꯋꯥꯏ ꯃꯨꯕꯤꯗꯩ ꯀꯩꯗꯒꯤ ꯃꯌꯥꯝ ꯌꯥꯝꯕꯅꯦ ꯌꯥꯝ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯍꯥꯞꯄꯤꯔꯦ ꯐꯅꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ